Mayam Manipur top channel dagi video amta update tawjage adudi mayam sigi video si haidi online da ko haidi flight ticket kumba adudagi train ticket hotel ticket ko hotel gumba book tawba online da aduga bus ticket kumba se kamai tawna book tawna habigi video ni aduga mayam si se aina website ta sangaga kakkadaba natte ko adugumba ticket singdo haidi online process ta tawragasu website ta tawragasu yai tawbu yam line na application ma download tawrakan applications te loina tawba yai ko aduga mai application se sije genuine ne aisi matam kuina dagi sizinaraba kano mai application ne sije ko aduga adugi application dugi maming do mayam aisi type tawrake sidam hana type tawbagi shawre siki make my trip finance application sai download tawraga leire ko adukanda download tawragadi download tawro siki make my trip hairibi app se flight hotel bus cab loina tawbi yare train ticket ko book loin tawbi yare adugo sisi install tawlora matungna mayam sisi open option se thola ani open tholak pasida open sida click tawbiro ko adudagi open tawrakan sida ahanbada khoina login tawbe option tholakani ko login je kamai tawna ha matamda mayam without login tawdragasu yai aduga login tawge haragadi make si my thai sida sangani login or sign up to earn reward paisa talo sai sida haidi mi refer tawrakanda ko adum phange adu phangbai je moi sidi paisa oina lothokpa yade khoina flight ticket kumba kaigumba book ama tawo matamda moina paisa do khaktuine ko adukan sije hana account ama sani mayam account sabasi haidi atai itai kasum changragasu email dagi natragana facebook da direct login tawrasai ko adu kamai tawni du ulakke aduga sigi haji create account han option laisida sangage sangakan sida aigi sigi google haidi si email dai ne ko ai email option mayam thulakkan aigi email jawbasing do se email sidagi sidagi login tawrasare natragana Facebook dagi direct login tawrasai ko aduga Google dagi login tawrage je aduga mayam sigi khudong sabase yam piyeba haidi khoina mi haidi flight ticket kumba train ticket kumba je mi gi da ka agadi kano yamna taweba haidi charge to song lowidana ticket maman dagi hena aduna isana kaksaradi charge su yamna kano lowdre aduga ticket ama book ama kakpa matamda mayam ko haidi offer se ticket maman sita pi sida ko offer amuk tahanbe yaiba lupa 300 400 ko adum 200 average size ai 300 400 put dum tahala ticket ama kakpa matamda so mo khudong sabasi yam piyeba aduna sigi ai kano show ama tarake aduga mayam se flight ticket se book tawge haragadi mathak kita flight thai sida sangadaba sida flight harakanda changakanda book tawbe yare sida yengo Delhi to Imphal ko ticket kya laibnenge July kaksiong palising mari gatane mari ga maudraga mari sisemuk tahanba yaduineba mo isai offer code layeba ko offer code opsilakan redeem tawrakana mamanjima tahanduineba si ticket ju khutak dum ka khutak confirm tani mayam si chingnabam lairoi ko adulura matung da khoina kanoguma kakning haragadi hotel guma kakning ai hotel si sangani duga magi karamba jaga tana hotel gi kakning je khalani adukan date matam loina kakpe yare hana mangjona ko saning agadi bus kakpe yare cab satpe yare train gi kakpe yare train kakning ga train gi sida sangani visa ge ta thokpu sai online da ko train jang kan sida book train ticket ai sangani kai mafong kai dane kai from sida kai dai no melani tu sina yofam do ko mela kan tang torani du kakadaba train ticket ke kaise online ne mayam maman yam hong dum kakpe ai phange loina sida ko aduga mayam ai proof oina aina hana kakhibagi hana satkhibagi ko adu ulake sida ko adu utnabai damakta makhagi da trip hain option ama laisia si trip sta sangani sanga kan sida completed haide aina hana satkhiba singduneba completed option sida sangani adu kana si urito one way flight taise ai dum satpa matamna ticket se palising ahum kara hena dum ka ayamana dum isana yeng isana dum kaksaiba aduna mamanda hong na phangiba mingon ka adi dum palising taruk tare nipan mapan dum hayaba dum kano se one way flight se Imphal to Delhi to Imphal sagumba se aduna sisna upcoming ne
ꯑꯗꯨꯒ ꯃꯣꯏꯅ ꯁꯤꯒꯤ ꯋꯥꯂꯦꯠ ꯑꯣꯞꯁꯟꯁꯤꯗ ꯃꯣꯏꯅ ꯋꯥꯂꯦꯠ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯩꯁꯥ ꯑꯗꯨꯝ ꯍꯥꯞꯄꯛꯄꯅꯦ ꯐ꯭ꯔꯤꯗꯀꯣ, ꯍꯥꯏꯗꯤ ꯂꯨꯄꯥ 585 ꯌꯥꯎꯔꯤ ꯁꯤ ꯋꯥꯂꯦꯠꯀꯤꯁꯦ ꯃꯣꯏ ꯌꯥꯝ ꯀꯛꯇꯕꯅꯦ ꯋꯥꯂꯦꯠꯀꯤꯗꯤ, ꯃꯣꯏ ꯔꯤꯗꯤꯝ ꯀꯣꯗ ꯄꯤꯌꯦꯕꯀꯣ MMT ꯁ꯭ꯄꯤꯁꯦꯜꯒ ꯍꯥꯏꯕ, ꯑꯗꯣ MMT ꯁ꯭ꯄꯤꯁꯦꯜ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁꯤꯔꯛꯀꯦ, ꯑꯩ ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯅꯤꯡꯉꯦ ꯈꯜꯂꯁꯦꯕꯀꯣ, ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯁꯤꯗ ꯆꯪꯉꯅꯤꯗꯅ, ꯁꯤ ꯆꯪꯉꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯦꯜꯂꯤ ꯇꯨ ꯏꯝꯐꯥꯜ ꯀꯛꯅꯤꯡꯉꯦꯕ, ꯑꯗꯨꯀꯥꯟꯗ ꯇꯥꯡꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 1ꯗ ꯀꯛꯅꯤꯡꯉꯦꯕꯀꯣ, ꯖꯨꯂꯥꯏꯒꯤ ꯇꯥꯡ 1ꯁꯤ ꯆꯨꯁ ꯇꯧꯔꯅꯤ, ꯗꯟ ꯇꯧꯔꯅꯤ, ꯑꯗꯨꯒ ꯇ꯭ꯔꯥꯚꯦꯂꯔꯁꯤ ꯏꯊꯟꯗꯒꯤꯔ ꯃꯤ ꯑꯅꯤ ꯁꯨꯔꯗꯤ ꯃꯤ ꯑꯅꯤ ꯍꯥꯞꯇꯧꯕ, ꯏꯊꯟꯗꯒꯤ ꯑꯣꯏꯔꯒꯅ ꯏꯊꯟꯗꯒꯤ ꯍꯥꯞꯄꯅꯤ, ꯁꯔꯆ ꯕꯇꯟꯗ ꯁꯔꯆ ꯇꯧꯔꯅꯤ, ꯑꯗꯨꯀꯥꯟꯗ ꯍꯧꯖꯤꯛ ꯇꯤꯀꯦꯠ ꯊꯣꯛꯂꯛꯑꯦ, ꯏꯟꯗꯤꯒꯣꯒꯤ ꯐꯪꯉꯦ, ꯏꯟꯗꯤꯒꯣꯒꯤ ꯂꯨꯄꯥ 4,000 ꯐꯪꯉꯦ, ꯄꯨꯡꯅ 4:45ꯗ ꯃꯥꯒꯤ ꯐ꯭ꯂꯥꯏꯠ ꯄꯥꯏꯗꯧꯕ ꯃꯇꯝꯅ ꯄꯨꯡ 5:45 ꯑꯌꯨꯛꯀꯤꯀꯣ, ꯑꯗꯨꯒ ꯄꯨꯡ 10:30ꯗ ꯌꯧꯒꯗꯕ ꯏꯝꯐꯥꯜꯗ, ꯆꯪꯉꯒ ꯌꯦꯡꯉꯁꯤ ꯁꯤꯗ, ꯑꯗꯨꯒ ꯐ꯭ꯂꯥꯏꯠꯁꯤꯗꯤ ꯀꯅꯦꯛꯇꯤꯞꯅꯤ ꯃꯌꯥꯝ ꯀꯣ, ꯍꯥꯏꯗꯤ ꯏꯟꯗꯤꯒꯣ ꯃꯥꯒꯤ ꯀꯅꯦꯛꯇꯤꯞꯅꯤ ꯁꯤꯗꯤ, ꯍꯥꯏꯗꯤ ꯏꯟꯗꯤꯒꯣ ꯂꯩꯔꯦ ꯊꯥꯔꯦ, ꯐ꯭ꯂꯥꯏꯠꯅ 6E861ꯁꯦ ꯗꯦꯜꯂꯤꯗꯒꯤꯅ ꯀꯣꯜꯀꯇꯥ ꯐꯥꯎ ꯇꯣꯡꯗꯧꯕ, ꯀꯣꯜꯀꯇꯥꯗ ꯄꯨꯡ 8:55 ꯌꯧꯔꯅꯤ, ꯑꯗꯨꯗꯨꯒ ꯀꯣꯜꯀꯇꯥꯗꯒꯤ ꯑꯃꯨꯛ ꯐ꯭ꯂꯥꯏꯠꯁꯦ ꯏꯟꯗꯤꯒꯣꯒꯤ ꯆꯦꯟꯖ ꯇꯧꯔꯅꯤ 6E6523ꯗꯀꯣ, ꯑꯗꯨꯀꯥꯟꯗ ꯄꯨꯡ 10:30ꯗ ꯀꯩꯅꯣ ꯇꯧꯔꯅꯤ, ꯏꯝꯐꯥꯜ ꯌꯧꯔꯅꯤ, ꯀꯣꯜꯀꯇꯥꯗꯒꯤꯅ ꯑꯃꯨꯛ, ꯁꯤꯁꯤꯅ ꯀꯅꯦꯛꯇꯤꯞ ꯅꯠꯇꯕꯗꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯌꯧꯅꯤꯀꯣ, ꯍꯥꯏꯗꯤ ꯁꯤꯁꯤ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡ ꯑꯣꯏꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯁꯤ ꯌꯨꯁ ₹82 ꯔꯤꯋꯥꯔꯗ ꯕꯣꯅꯁ ꯊꯥꯏ, ꯁꯤꯁꯤꯗ ꯑꯩ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯩꯅꯣꯗ ꯌꯥꯎꯕ, ꯉꯁꯥꯏꯒꯤ ꯑꯩ ꯋꯥꯂꯦꯠꯇ ꯌꯥꯎꯕ ꯑꯦꯃꯥꯎꯟꯗꯨꯅꯦꯕ, ꯑꯗꯣ ꯑꯩꯒꯤ ꯇꯤꯀꯦꯠ ꯃꯃꯜꯁꯦ ꯂꯨꯄꯥ 4,397 ꯂꯩ, ꯉꯁꯥꯏ ꯂꯨꯄꯥ 4,000 ꯀꯩꯅꯣ ꯈꯛꯇꯅꯤꯗꯅ, ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯁꯤꯀ꯭ꯌꯔ ꯍꯥꯏꯗꯤ ꯃꯥꯏ ꯇ꯭ꯔꯤꯞ ꯀꯩꯅꯣ ꯍꯥꯞꯄ, ꯃꯣꯏꯒꯤꯁꯦ ꯂꯨꯄꯥ 297 ꯍꯥꯞꯄꯦꯕ, ꯑꯗꯣ ꯁꯤ ꯂꯧꯊꯣꯛꯀꯦꯁꯨ ꯌꯥꯏ, ꯂꯧꯊꯣꯛꯀꯦꯗꯤ ꯑꯩ ꯁꯤ ꯁꯨꯡꯍꯥꯞ ꯍꯥꯞꯇꯦꯀꯣ, ꯏꯟꯁꯨꯔꯦꯟꯁꯅꯦꯕ, ꯁꯤ ꯂꯧꯊꯣꯛꯀꯦꯗꯤ ꯅꯣ ꯑꯥꯏ ꯗꯣꯟ ꯋꯤꯁ ꯇꯨ ꯏꯟꯁꯤꯌꯣꯔ ꯃꯥꯏ ꯇ꯭ꯔꯤꯞ ꯍꯥꯏ, ꯁꯤ ꯂꯧꯊꯣꯛꯄꯤꯔꯅꯤ, ꯑꯗꯨꯀꯥꯟ ꯃꯣꯏ ꯗꯣꯅꯦꯠ ꯁꯤꯗ ꯂꯨꯄꯥ 5 ꯇꯧꯕꯅꯦ, ꯂꯨꯄꯥ 5 ꯇꯧꯕꯁꯤ ꯂꯧꯊꯣꯛꯄ ꯌꯥꯏ, ꯑꯗꯨꯗꯤ ꯂꯨꯄꯥ 4,093 ꯈꯛꯇ ꯉꯥꯏꯔꯦꯗꯅ, ꯑꯗꯨꯀꯥꯟ ꯑꯃꯨꯛꯇ ꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯏꯟꯇꯔ ꯀꯣꯄꯜ ꯀꯣꯗ ꯍꯥꯏꯁꯦ ꯁꯤꯗ ꯆꯪꯉꯅꯤ, ꯆꯪꯉꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯄꯜ ꯀꯣꯗ, ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯁꯤꯟꯐꯥ ꯐꯥꯔꯦꯕ, MMT ꯑꯜꯋꯦꯁ ꯍꯥꯏꯕꯁꯨ ꯑꯣꯏꯅ ꯇꯧꯒꯦ, ꯑꯜꯋꯦꯁꯁꯦ ꯑꯗꯨꯝ ꯃꯃꯜ ꯃꯥꯟꯅꯕꯅꯦ, ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯦꯕ, ꯑꯗꯨꯀꯥꯟꯗ ꯗꯤꯁ ꯀꯣꯄꯜ ꯀꯦꯟ ꯅꯣꯠ ꯕꯤ ꯌꯨꯁ ꯋꯥꯟꯁ ꯄꯔ ꯄꯔꯁꯟ, ꯑꯩꯅ ꯅꯍꯥꯟ ꯌꯨꯁ ꯇꯧꯈꯤꯕꯒꯤꯅꯦ, ꯑꯃꯃꯨꯛ ꯇꯧꯒꯦꯀꯣ, ꯁꯤꯗ ꯆꯪꯉꯅꯤ ꯃꯌꯥꯝ, ꯑꯩ ꯑꯣꯞꯁꯟ ꯈꯔ ꯍꯥꯏꯖꯔꯛꯀꯦꯀꯣ, ꯑꯩ ꯁꯤꯒꯤ ꯉꯁꯥꯏ ꯃꯃꯥꯡ ꯑꯦꯀꯥꯎꯟꯗꯣ ꯑꯩ ꯌꯨꯁ ꯇꯧꯈꯤꯕꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦꯕ, ꯀꯣꯄꯜꯗꯣ ꯀꯛꯄꯒꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦꯕ, ꯅꯣꯡꯃ ꯅꯤꯅꯤ ꯉꯥꯏꯅꯒꯗꯕꯅꯦꯕ, ꯑꯗꯨꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩ ꯁꯤꯒꯤ ꯀꯣꯄꯜꯁꯦ ꯃꯥꯒꯤ ꯃꯊꯛꯇ ꯑꯃꯁꯨ ꯄꯤꯔꯝꯃꯦ, ꯑꯅꯧꯕ ꯑꯦꯀꯥꯎꯟ ꯍꯥꯡꯕꯒꯤ MMT ꯁꯦꯂꯦꯛ 1 ꯍꯥꯏꯅ ꯂꯨꯄꯥ 200ꯅꯦ, ꯑꯗꯨꯒ ꯑꯩ ꯀꯣꯄꯜ ꯈꯔꯁꯨ ꯍꯥꯏꯔꯛꯀꯦ, MMT ꯁ꯭ꯄꯤꯁꯦꯜꯁꯦ ꯃꯣꯏ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯃꯦꯛ ꯃꯥꯏ ꯇ꯭ꯔꯤꯞꯀꯤꯗꯤꯀꯣ, ꯁꯤꯁꯤꯃꯁꯨ ꯌꯦꯡꯉꯁꯤ ꯀꯌꯥ ꯄꯤꯕꯅꯣ, ꯁꯤꯁꯤꯅ ꯂꯨꯄꯥ 203 ꯄꯤꯌꯦ ꯀꯣ, ꯑꯃ ꯂꯩꯔꯦ, ꯑꯗꯨꯒ ꯑꯜꯋꯦꯁꯇ ꯑꯃꯨꯛ ꯌꯦꯡꯒꯦ, ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯁꯤꯁꯨ ꯂꯨꯄꯥ 200 ꯈꯛꯇꯪ ꯄꯤ, ꯑꯗꯨꯒ ꯃꯌꯥꯝꯁꯤ SBI ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯁꯤꯖꯤꯟꯅꯕ ꯀꯥꯡꯕꯨ ꯂꯩꯗꯅ, ꯃꯣꯏꯗꯤ ꯌꯥꯝ ꯄꯤ, ꯍꯥꯏꯗꯤ ꯂꯨꯄꯥ 700ꯀ ꯍꯦꯟꯅ ꯄꯤꯌꯦ ꯑꯣꯐꯔꯁꯦ ꯃꯣꯏꯒꯤꯗꯤꯀꯣ, ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨ ꯄꯥꯏꯗꯕꯅꯤꯅ ꯁꯤꯒꯤ ꯈꯤꯇꯪ ꯌꯥꯝꯕ MMT ꯁ꯭ꯄꯤꯁꯦꯜꯁꯦ ꯁꯤꯁꯨ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒꯦ ꯀꯣ, ꯁꯤ MMT ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯦ, ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯂꯨꯄꯥ ꯇꯤꯀꯦꯠ ꯀꯩꯅꯣ ꯌꯧꯈꯤꯕꯗꯨ, ꯂꯨꯄꯥ 4,000ꯒ ꯀꯌꯥꯅꯣ ꯂꯩꯈꯤꯕꯗꯨ, 100ꯃꯨꯛ ꯂꯩꯈꯤꯕꯗꯨ ꯍꯧꯖꯤꯛ ꯂꯨꯄꯥ 3,000ꯒ 1,900 ꯀꯩꯅꯣ ꯇꯧꯔꯦ ꯇꯥꯔꯦ, ꯁꯤ ꯃꯣꯏ ꯑꯣꯐꯔ ꯌꯥꯝ ꯄꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤꯀꯣ, ꯑꯩ ꯂꯨꯄꯥ 100ꯒ ꯄꯤꯕꯅꯤ, ꯁꯤ ꯇꯥꯔꯦ, ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯕꯨꯛ ꯇꯧꯕ ꯌꯥꯔꯦ, ꯀꯟꯇꯤꯅ꯭ꯌꯨꯗ ꯆꯪꯉꯅꯤ, ꯃꯣꯏꯒꯤ ꯀꯩꯅꯣ ꯐꯤꯌꯔꯕꯨꯗꯤ ꯈꯔ ꯍꯥꯄꯛꯈꯤꯅꯦꯕ ꯁꯤꯗꯀꯣ, ꯀꯟꯚꯤꯅꯦꯟꯁ ꯐꯤꯅ ꯂꯨꯄꯥ 250ꯃꯨꯛ ꯍꯥꯞꯄꯅꯦ, ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯃꯗꯁꯨ ꯑꯩꯈꯣꯏꯅ ꯀꯛꯏꯁꯤ ꯏꯁꯥꯒꯤ ꯃꯤꯡ ꯍꯥꯞꯄꯣ, ꯀꯩꯅꯣꯗ ID ꯀꯥꯔꯗꯇ ꯂꯩꯕ, ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁꯤ ꯍꯥꯞꯄꯦꯀꯣ, ꯁꯤ ꯍꯥꯞꯄꯦ ꯈꯜꯂꯁꯤ, ꯑꯗꯨꯀꯥꯟꯗ ꯐꯣꯟ ꯅꯝꯕꯔꯒ ꯃꯤꯡꯅ ꯆꯪꯊꯣꯛꯂꯛꯑꯦ, ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯁꯤ, ꯑꯗꯨ ꯍꯥꯞ ꯂꯣꯏꯔꯀꯥꯟꯗ ꯀꯩꯀꯩ ꯆꯥꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯁꯨ ꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯝ ꯕꯨꯛ ꯇꯧꯕ ꯌꯥꯔꯦ, ꯄꯥꯝꯗꯦ ꯍꯥꯏꯔꯒꯅ ꯁ꯭ꯀꯤꯞꯇ ꯇꯧꯕꯤꯔꯣ, ꯑꯗꯨꯀꯥꯟꯗ ꯂꯨꯄꯥ 4,134 ꯑꯁꯤꯗ ꯀꯛꯄ ꯌꯥꯔꯦ, ꯁꯤꯗ ꯑꯗꯨꯝ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ, ꯅꯦꯠ ꯕꯦꯡꯀꯤꯡ, ꯅꯪ ꯑꯣꯞꯁꯟ ꯃꯌꯥꯝ ꯄꯤꯔꯦ, ꯅꯪ ꯄꯦ ꯇꯧꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗꯀꯣ, ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ
ꯄꯦ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯍꯥꯟꯅ ꯕꯨꯛ ꯍꯥꯟꯅ ꯇꯧꯔꯒ ꯄꯩꯁꯥ ꯀꯣꯟꯅ ꯄꯤꯒꯦ ꯁꯤꯁꯨ ꯑꯣꯞꯁꯟ ꯊꯣꯛꯑꯦ ꯄꯦ ꯂꯦꯇꯔ ꯍꯥꯏꯅ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯍꯥꯟꯅ ꯕꯨꯛ ꯍꯥꯟꯅ ꯇꯧꯁꯤꯜꯂ ꯊꯝꯃꯦꯗꯅ ꯄꯩꯁꯥꯗꯣ ꯀꯣꯟꯅ ꯄꯦ ꯇꯧꯒꯦꯁꯨ ꯌꯥꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯇꯧꯅꯤꯡꯉꯒꯅ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯗꯦꯕꯤꯠ ꯀꯥꯔꯗ ꯑꯦ ꯇꯤ ꯑꯦꯝꯗꯒꯤ ꯅꯠꯇ꯭ꯔꯒ ꯅꯦꯠ ꯕꯦꯡꯀꯤꯡꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯣꯕꯥꯏꯜ ꯋꯥꯂꯦꯠꯇꯒꯤ ꯈꯨꯗꯛꯇ ꯄꯦ ꯇꯧꯕ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯕꯨꯛ ꯇꯧꯕ ꯌꯥꯏ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯁꯦꯝ ꯄ꯭ꯔꯣꯁꯦꯁꯇ ꯇ꯭ꯔꯦꯟꯒꯤꯁꯨ ꯀꯛꯄ ꯌꯥꯔꯦ ꯕꯨꯛ ꯇꯧꯕ ꯌꯥꯔꯦ ꯕꯁꯀꯤꯁꯨ ꯇꯧꯕ ꯌꯥꯔꯦ ꯍꯣꯇꯦꯜꯒꯤꯁꯨ ꯇꯧꯕ ꯌꯥꯔꯦꯀꯣ ꯍꯥꯟꯅ ꯃꯌꯥꯝ ꯖꯨꯂꯥꯏ ꯊꯥꯒꯛꯁꯦ ꯇꯤꯀꯦꯠ ꯃꯃꯜ ꯈꯨꯍꯣꯡꯗꯣ ꯂꯨꯄꯥ ꯂꯤꯁꯤꯡ ꯃꯔꯤ ꯉꯥꯛꯇ ꯂꯣꯏ ꯂꯩꯁꯦ ꯃꯤꯉꯣꯟꯗꯤ ꯀꯥꯁꯦ ꯂꯨꯄꯥ ꯂꯤꯁꯤꯡ 6-7 ꯑꯗꯨꯝ ꯂꯧꯈ꯭ꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯍꯪꯅꯁꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯌꯥꯝꯅ ꯐꯕ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯅꯦ ꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯑꯗꯣꯝꯅ ꯍꯥꯏꯗꯤ ꯐ꯭ꯂꯥꯏꯠꯀꯨꯝꯕ ꯕꯨꯛꯀꯨꯝꯕ ꯇꯧꯅꯤꯡꯉꯗꯤ ꯃꯤꯉꯣꯟꯗ ꯆꯠꯇ꯭ꯔꯒꯁꯨ ꯑꯣꯟꯂꯥꯏꯟꯗ ꯏꯁꯥꯅ ꯑꯗꯨꯝ ꯃꯤꯅꯤꯠ 2 ꯐꯥꯎ ꯐꯥꯗꯕꯅꯦ ꯕꯨꯛ ꯇꯧꯕꯁꯦ ꯀꯣ ꯃꯤꯅꯤꯠ 1 ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯇꯔꯥ ꯇꯧꯕ ꯌꯥꯏ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯀꯃꯦꯟ ꯕꯣꯛꯁ ꯇꯧꯔꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯦꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯒꯥꯏ ꯕꯥꯏ ꯕꯥꯏ